ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯦꯀ꯭ꯔꯨ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯌꯥꯔꯦ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯂꯦꯀꯣ, ꯑꯗꯨꯕꯨ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯊꯠꯄꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯔꯝꯗꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯦꯅꯤꯡꯊꯥ ꯑꯣꯏꯕꯅꯤꯅ ꯌꯦꯅꯤꯡꯊꯥ ꯍꯨꯜꯂꯛꯄ ꯃꯇꯝꯗ ꯎ ꯋꯥ ꯌꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅꯅꯦ ꯌꯦꯅꯤꯡꯊꯥ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯥꯀꯦꯟ ꯊꯥ ꯂꯥꯛꯂꯛꯄ ꯀꯥꯟꯗꯨꯗ ꯌꯥꯅꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯥꯛ ꯍꯦꯛ ꯌꯥꯟꯊꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯩꯀꯥꯏꯗ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯅꯈꯣꯏꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯈꯣꯏ ꯃꯍꯨꯝ ꯊꯨꯒꯥꯏꯔꯨꯔꯕꯗꯤ ꯈꯣꯏ ꯃꯍꯨꯝꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯄꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯣꯛꯂꯤꯗꯅ, ꯑꯗꯨꯃꯥꯏꯅ ꯃꯍꯨꯝꯗꯤ ꯊꯨꯒꯥꯏꯔꯒꯨꯝꯁꯤ꯫ ꯑꯗꯨꯒ ꯑꯩ ꯂꯩꯇꯥꯏꯅꯔꯒ ꯀꯦꯀ꯭ꯔꯨ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯦ ꯍꯥꯏꯔꯒ ꯅꯤꯡꯊꯤꯅ ꯂꯩꯇꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯦꯀꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ, ꯑꯗꯨꯗꯤ ꯊꯕꯛ ꯑꯗꯨ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯪꯒꯤꯅ ꯑꯗꯨꯒꯤꯗꯤ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕ ꯏꯄꯜꯁꯤꯡ ꯏꯅꯥꯎꯁꯤꯡ ꯈꯨꯔꯥ ꯃꯥꯃꯇꯥꯗꯁꯤꯡꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧ ꯍꯥꯏꯕꯗꯨꯗꯪ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯑꯗꯨꯃꯛ ꯇꯧꯖꯒꯗꯕꯅꯤ, ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯈꯔꯁꯨ ꯂꯩꯖꯔꯤꯗꯅ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯄꯣꯠꯂꯝꯗꯤ ꯆꯪꯒꯅꯤ? ꯄꯣꯠꯂꯝ ꯍꯥꯏꯕꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯪꯂꯣꯏ, ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇꯪꯗꯤ ꯆꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯒ ꯂꯩꯕ ꯖꯥꯠ ꯅꯠꯇꯦ, ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯂꯧꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯄꯣꯠ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯍꯦꯛꯇ ꯐꯪꯕ ꯄꯣꯠ ꯅꯠꯇꯦꯅꯦ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤ ꯄꯣꯠ ꯑꯣꯏꯔꯕꯅꯣ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯖꯥꯠꯅꯣ? ꯃꯃꯜꯒꯤ ꯋꯥꯗꯤ 60-70-80 ꯄꯤꯕ ꯖꯥꯠꯅꯤ, ꯑꯗꯨ ꯅꯈꯣꯏꯅ ꯄꯨꯖꯔꯛꯀꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯛ ꯇꯥꯡꯕ ꯄꯣꯠꯁꯛꯇꯨꯗꯤ ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯔꯕꯅꯣ? ꯑꯩꯈꯣꯏꯅꯒ ꯐꯪꯉꯣꯏꯗꯕ ꯄꯣꯠꯁꯛ ꯑꯣꯏꯔꯕ ꯖꯥꯠꯂꯣ? ꯐꯪꯕꯒꯤꯗꯤ ꯀꯔꯤꯒꯤ ꯐꯪꯒꯅꯤ, ꯅꯈꯣꯏꯅ ꯊꯤꯔꯒ ꯄꯨꯔꯛꯂꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯕꯤꯔꯣ, ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯔꯕꯅꯣ? ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯈꯣꯏꯅ ꯍꯦꯛ ꯄꯟꯕ ꯕ꯭ꯔꯖꯒꯤ ꯁꯤꯡꯖꯪ ꯍꯥꯏꯕꯗꯨ ꯑꯗꯨꯗꯨꯅꯤ, ꯃꯗꯨ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯤꯡꯖꯪ ꯑꯣꯏꯅ ꯂꯩꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯃꯥꯏꯕ? ꯂꯩꯕꯗꯨꯅꯕꯨ ꯂꯩꯒꯗꯧꯔꯤꯕꯅꯤ, ꯂꯩꯇ꯭ꯔꯒꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯗꯤ ꯁꯤꯡꯖꯪ ꯑꯣꯏꯅ ꯇꯥꯔꯛꯄꯁꯨ ꯅꯠꯇꯦ, ꯃꯤꯒꯤ ꯅꯣꯡ ꯑꯅꯤ ꯈꯦꯀꯥꯏꯅꯕꯒꯤ ꯇꯥꯔꯛꯄ ꯃꯩꯉꯥꯜ ꯑꯗꯨꯕ? ꯏꯁꯦ, ꯍꯩꯃꯥ, ꯃꯩꯉꯥꯜ ꯑꯗꯨꯅꯤꯅꯦ ꯂꯩꯒꯗꯧꯔꯤꯕꯁꯦ, ꯃꯩꯉꯥꯜꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯅꯤꯅꯦ ꯄꯣꯠꯁꯛꯇꯣ, ꯅꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦꯅꯦ, ꯃꯥꯏꯕ ꯑꯩꯈꯣꯏꯗꯅ ꯇꯥꯜꯂꯒ ꯊꯤꯔꯒ ꯑꯗꯨꯗ ꯐꯪꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯅꯈꯣꯏꯅ ꯄꯩꯁꯥꯗꯣ ꯆꯥꯎꯃꯜꯂꯤ ꯉꯝꯃꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ꯫ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯋꯥ ꯑꯃꯗꯤ ꯌꯥꯎꯔꯤ, ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯗꯧꯁꯦ ꯍꯥꯏꯕ? ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯝꯇꯪ ꯈꯟꯅꯔꯨꯈꯤꯁꯤ, ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯀꯦꯗꯅ ꯍꯥꯏꯔꯝꯃꯁꯤ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯁꯨꯝꯗꯧꯕꯤꯔꯣ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏꯁꯤ ꯋꯥꯗꯨ ꯈꯟꯅꯖꯔꯨꯈꯤꯒꯦ, ꯍꯥꯏꯕꯗꯤ ꯄꯩꯁꯥꯗꯨꯅꯗꯤ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯍꯥꯏꯖꯔꯤꯕ, ꯑꯗꯨꯒ ꯑꯩꯈꯣই ꯑꯃꯨꯛ ꯇꯟꯅ ꯍꯜꯂꯛꯆꯔꯒꯦ꯫ ꯍꯣꯏ, 9-10 ꯊꯣꯛꯅ ꯈꯟꯅꯔꯨꯈꯣ, ꯑꯗꯨꯗꯨꯒ ꯂꯥꯏ ꯑꯗꯨꯅ ꯅꯣꯏꯅ ꯄꯩꯁꯥꯗꯣ ꯄꯤꯔꯒ ꯄꯣꯠꯁꯛ ꯑꯗꯨꯅ ꯍꯦꯛ ꯂꯩꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯈꯣꯏꯔꯝꯕ ꯌꯥꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯍꯟꯕꯤꯔꯣ, ꯑꯗꯨꯒ ꯊꯕꯛ ꯑꯗꯨꯅ ꯌꯥꯔꯕ ꯀꯥꯟꯗ ꯂꯥꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯃꯈꯣꯏ ꯈꯔ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯌꯦꯡꯉꯨꯅꯦ ꯅꯈꯣꯏꯁꯨ, ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯈꯥꯏꯖꯤꯟꯅꯔꯒ ꯂꯨꯄꯥ 70-80 ꯄꯤꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯍꯟꯗꯛꯀꯤꯁꯤ ꯇꯟꯖꯥ ꯑꯃꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ, ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯪ ꯍꯥꯏꯕꯗꯨꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯣ? ꯑꯄꯪꯕꯣ, ꯀꯗꯥꯏꯗꯒꯤ ꯂꯩꯔꯒꯗꯒꯦꯅꯦ? ꯂꯩꯕ ꯋꯥ ꯅꯠꯇꯦꯅꯦ, ꯃꯤꯒꯤ ꯅꯣꯡ ꯈꯥꯛꯄꯗꯒꯤ ꯇꯥꯖꯔꯛꯄ ꯃꯩꯉꯥꯜ ꯑꯗꯨꯕꯣ? ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯋꯥꯅꯤꯅꯦ꯫ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯀꯔꯤ ꯃꯥꯏꯕꯁꯤꯡꯗꯤ ꯄꯥꯏ ꯀꯥꯏꯅꯁꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯗꯤ ꯈꯪꯗꯦꯀꯣ꯫
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯇꯧꯁꯤꯟꯅꯔꯒ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯁꯥꯖꯟꯅꯔꯦ ꯍꯥꯏꯔꯒ ꯊꯕꯛꯁꯤꯡꯗꯣ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯄꯪꯕ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ ꯃꯁꯤꯗ ꯅꯈꯣꯏꯁꯨ ꯋꯥ ꯋꯥ ꯂꯥꯎꯔꯛꯀꯅꯨꯀꯣ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯧꯖꯔꯣꯏ ꯊꯕꯛ ꯑꯁꯤ ꯈꯔ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯔꯦꯟꯗꯤ ꯃꯊꯤ ꯐꯣꯡꯍꯟꯗꯕ ꯌꯥꯔꯔꯣꯏ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯅꯠꯇꯅ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯀꯥꯏꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯈꯔ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯒꯅꯤꯕꯣ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯋꯥꯏꯗ ꯂꯩꯕ ꯂꯩꯀꯥꯏꯁꯤꯡꯗ ꯅꯈꯣꯏꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃ ꯊꯤꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯊꯣꯛꯀꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯛꯄ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯁꯨꯅꯦ ꯌꯥꯝꯅ ꯀꯤꯕ ꯁꯥꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯀꯦꯀ꯭ꯔꯨ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯃꯊꯤ ꯐꯣꯡꯉꯛꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯤ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯁꯥꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯀꯤꯍꯟꯒꯗꯕꯅꯤ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯍꯦꯟꯅ ꯀꯤꯅꯅꯕ ꯋꯥꯗꯣ ꯇꯝꯁꯤꯟꯖꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯇꯧꯒꯗꯕ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯈꯤꯒꯦ ꯅꯈꯣꯏꯁꯨ ꯍꯜꯂꯗ꯭ꯔꯥ ꯂꯩꯈꯤꯗ꯭ꯔꯣ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯩꯔꯒꯅ ꯄꯨꯛꯅꯤꯡꯁꯦ ꯈꯔ ꯁꯥꯟꯇꯤ ꯑꯣꯏꯕꯒꯨꯝ ꯇꯧꯏ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯪꯒꯗꯧꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯁꯤꯗ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯣꯡꯗ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯦ ꯑꯣꯖꯥ ꯐꯩ ꯅꯈꯣꯏꯁꯨ ꯑꯩꯉꯣꯟꯗꯒꯤ ꯅꯛꯅꯕꯗꯒꯤ ꯃꯍꯩ ꯃꯆꯨꯝ ꯈꯔ ꯆꯥꯕ ꯐꯪꯖꯔꯤꯕꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯈꯪꯗꯅ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯅꯥꯛꯇꯒꯤ ꯍꯟꯖꯗ꯭ꯔꯤꯕꯁꯤꯅꯤ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯂꯩꯍꯧꯈꯣꯀꯣ ꯑꯗꯨꯒ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏ 4-5-10ꯒꯤꯗꯤ ꯆꯥꯛ ꯍꯥꯞꯄ ꯉꯝꯃꯣꯏ ꯀꯗꯥꯏꯗꯅꯣ ꯆꯥꯔꯨꯒꯗꯕꯅꯤꯀꯣ ꯑꯩ ꯆꯦꯡ ꯌꯥꯝ ꯂꯩꯇꯦ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠ ꯆꯩ ꯂꯥꯡꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯃꯪꯒꯤ ꯁꯪꯒꯣꯏ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯂꯤꯛꯇꯤ ꯋꯥꯈꯥꯛ ꯂꯤꯠꯄ ꯖꯥꯠꯅꯤꯍꯦ ꯑꯗꯨꯒ ꯃꯍꯩꯁꯨ ꯌꯥꯝꯅ ꯍꯩꯅꯦ ꯍꯩ ꯃꯉꯣꯟꯗ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯅꯨꯄꯤꯒꯁꯤ ꯇꯥꯞ ꯍꯦꯛꯇ ꯐꯥꯕ ꯌꯥꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯍꯣꯏꯅꯦ ꯉꯍꯥꯟ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯈꯟꯕꯨ ꯈꯜꯂꯨꯗꯦꯅꯦ ꯅꯨꯄꯤꯒꯤꯗꯃꯛꯇ ꯋꯥꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯄꯥꯝꯕ ꯅꯨꯄꯤꯗꯨ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦꯕ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯐꯥꯕꯗꯨ ꯄꯨꯟꯁꯤ ꯁꯥꯡꯇꯣꯛꯅꯕꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯨꯟꯁꯤ ꯇꯦꯜꯂꯤꯁꯤꯕꯨ ꯅꯨꯄꯤꯗꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥꯗꯨꯔꯣ ꯅꯨꯄꯤꯗꯣ ꯄꯨꯟꯁꯤ ꯇꯦꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯐꯩ ꯀꯩꯅꯣ ꯃꯥ ꯁꯤꯔꯒ ꯑꯃꯃꯨꯛ ꯃꯟꯇ꯭ꯔꯅ ꯀꯧꯔꯒ ꯐꯥꯔꯒ ꯂꯣꯏꯔꯦ ꯂꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯅꯪꯒꯤꯁꯤꯗꯤ ꯋꯥꯔꯤ ꯑꯃꯅꯤꯍꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯈꯦꯜ ꯂꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯔꯝ ꯀꯌꯥ ꯑꯃ ꯁꯤꯟ ꯂꯥꯡꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯏꯉꯣꯕꯗꯨꯁꯨ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯑꯃꯥꯏꯕ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯅꯨꯡꯊꯤꯜ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯅ ꯄꯔꯞ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯉꯁꯥꯏ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇꯒꯤ ꯑꯃꯨꯛ ꯍꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯏꯉꯣꯕꯅ ꯊꯦꯡꯅꯔꯤ ꯃꯗꯨ ꯎꯕꯗ ꯏꯉꯣꯕ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯥꯡꯅꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯈꯨꯟ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯂꯨꯄꯥ 70-80 ꯆꯪꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯂꯩꯇꯦ ꯍꯨꯃꯥꯡ ꯇꯥꯅ ꯁꯨꯖꯔꯒ ꯆꯥꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯈꯥꯏꯅꯔꯒ ꯂꯩ ꯌꯥꯝꯒꯦꯅ ꯌꯥꯝꯃꯕꯗ ꯂꯨꯄꯥ 30-40 ꯃꯉꯥꯏ ꯑꯗꯨꯕꯨ ꯀꯝꯗꯧꯁꯤꯒꯦ ꯂꯩꯔꯛ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯗꯤ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅꯤꯗꯣ ꯑꯗꯨꯅ ꯂꯩꯔꯛ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕ ꯅꯈꯣꯏ ꯑꯣꯏꯅ ꯇꯧꯖꯧ ꯍꯥꯏꯔꯛꯂꯕꯗꯤ ꯈꯨꯗꯣꯡ ꯈꯔ ꯊꯤꯗ꯭ꯔꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯩꯔꯛ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯀꯩꯊꯦꯜ ꯀꯨꯝꯊꯣꯛ ꯀꯨꯝꯖꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯅꯤ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤ ꯑꯃꯥꯏꯕ ꯃꯪꯒꯤ ꯁꯤꯖꯨꯕ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯑꯗꯨꯛ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯌꯥꯃꯛ ꯌꯥꯗꯕꯖꯥꯠꯂꯣ ꯃꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯅꯕꯗ ꯍꯪꯍꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯍꯪꯍꯧꯗ꯭ꯔꯦꯗꯅ ꯀꯥꯟꯅꯗꯦꯁꯦ ꯂꯩꯀꯥꯏ ꯆꯥꯎꯔꯤꯕꯁꯤꯗꯤ 1,000 ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯑꯉꯝꯕ 150-150 ꯑꯃ ꯍꯥꯞꯍꯜꯂꯁꯤ ꯑꯗꯨꯗꯨꯒ ꯑꯋꯥꯠꯄꯗꯨꯅ ꯀꯅꯥꯗꯒꯤꯅꯣ ꯑꯃꯨꯛ ꯅꯤꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯤꯇꯤꯡ ꯇꯧꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯃꯌꯥꯝꯅ ꯃꯤꯇꯤꯡꯁꯨ ꯇꯧꯕꯤꯔꯤ ꯋꯥꯁꯨ ꯇꯥꯟꯅꯕꯤꯔꯤ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯍꯧꯒꯦ ꯏꯕꯨꯡꯉꯣ
ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯅꯪꯁꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯅꯤ ꯅꯪꯁꯨ ꯇꯥꯔꯛꯏꯅꯤ ꯑꯗꯣ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯣꯏ ꯂꯩꯀꯥꯏ ꯑꯁꯤꯒꯤꯕꯨ ꯈꯨꯜ ꯑꯁꯤꯒꯤꯕꯨꯗꯤ ꯃꯤꯕꯨꯗꯤ ꯑꯣꯏꯖꯕ ꯑꯩꯁꯦ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯉꯁꯤꯐꯥꯎ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯑꯩꯈꯣꯏꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯣꯏꯗꯕꯗꯨꯗ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨ ꯌꯥꯟꯊꯠꯂꯁꯤ ꯑꯗꯨꯒ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯛꯂꯁꯅꯨ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨ ꯌꯥꯟꯊꯠꯂꯨꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯡꯅ ꯇꯨꯝꯅ ꯁꯤꯕꯃꯛꯀꯤ ꯁꯤꯔꯣꯏꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨ ꯌꯥꯟꯊꯠꯂꯒ ꯃꯩ ꯊꯥꯗꯣꯛꯂꯕꯗꯤ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯃꯔꯨ ꯐꯨꯛꯅ ꯑꯩꯈꯣꯏꯅ ꯐꯨꯛꯇꯠꯂꯒ ꯂꯪꯊꯣꯛꯈꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯀꯦꯀ꯭ꯔꯨꯒꯤ ꯄꯥꯝꯕꯤꯗꯨ ꯌꯥꯟꯊꯠꯂꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯅꯪꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨ ꯌꯥꯟꯕ ꯁꯨꯡꯌꯥ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯅꯣ ꯈꯪꯗꯦ ꯑꯣꯖꯥ ꯃꯌꯥꯝ ꯄꯥꯕꯨꯡ ꯈꯣꯏ ꯈꯨꯔꯥ ꯃꯥꯃ ꯇꯥꯗ ꯑꯩꯈꯣꯏ ꯇꯥꯕꯤꯌꯨ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯍꯩ ꯆꯥꯕꯗ ꯑꯃꯥꯏꯕ ꯃꯪꯒꯤꯁꯨ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨ ꯌꯥꯟꯊꯠꯇꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯤꯕꯁꯤ ꯃꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯊꯪ ꯑꯁꯨꯝ ꯁꯣꯛꯇꯨꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯒ ꯂꯩꯕꯁꯨ ꯌꯥꯎꯅꯔꯦ ꯃꯃꯩ ꯊꯪꯗ ꯃꯤꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯌꯥꯎꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯤꯡꯍꯝꯂꯔꯣꯏ ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯦ ꯌꯥꯟꯊꯠꯈ꯭ꯔꯁꯤ ꯑꯗꯨꯒ ꯌꯥꯟꯊꯠꯂꯕ ꯃꯇꯨꯡꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯏꯕꯨꯡꯉꯣ ꯏꯉꯣꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅꯕꯨꯗꯤ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗ ꯈꯔꯗꯤ ꯂꯨꯅ ꯆꯪꯒꯅꯤꯀꯣ ꯀꯔꯤꯒꯤꯅꯣꯅꯦ ꯏꯄꯜ ꯀꯔꯝꯅ ꯂꯨꯅ ꯆꯪꯒꯗꯧꯔꯤꯕꯅꯣ ꯂꯩꯀꯥꯏ ꯆꯥꯎꯏꯅ ꯂꯩꯀꯥꯏ ꯑꯃꯃꯝꯗꯒꯤ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯂꯛꯄꯗ ꯃꯤ 100-150 ꯂꯤꯁꯤꯡꯗꯤ ꯑꯗꯨꯝ ꯇꯤꯟꯒꯗꯧꯔꯤꯕꯅꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯪꯒꯤ ꯃꯥꯅ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯃꯪꯒꯤ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯅ ꯈꯨꯔꯥ ꯑꯩꯈꯣꯏ ꯃꯥꯃ ꯑꯩꯈꯣꯏ ꯉꯁꯨꯝ ꯑꯩ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯌꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯃꯥꯃ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯆꯦꯟꯗꯅ ꯍꯤꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯐꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯦ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯑꯃꯨꯛꯇꯪ ꯌꯥꯟꯊꯠꯄꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯅꯪꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯁꯤ ꯇꯥꯕꯗ ꯊꯣꯡꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯊꯧꯅꯥ ꯑꯃꯃꯝ ꯄꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤ ꯍꯨꯝꯗꯣꯛꯍꯟꯈꯤꯕ ꯉꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯧꯕ ꯉꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯒ ꯍꯩꯕ꯭ꯔꯣ ꯃꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯀꯅꯥꯃꯠꯇꯅ ꯌꯦꯠꯄ ꯂꯩꯔꯔꯣꯏ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯕꯗꯒꯤ ꯍꯨꯝꯗꯣꯛꯈꯤꯕ ꯃꯥꯏ ꯃꯥꯟꯖꯀꯅꯤꯅꯤ ꯏꯕꯨꯡꯉꯣ ꯃꯌꯥꯝ ꯃꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯩꯖꯗꯦ ꯑꯣꯖꯥꯗꯒꯤ ꯑꯩꯅ ꯂꯧꯒꯗꯕ ꯃꯉꯥꯏꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯇꯧꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯃꯗꯨ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯁꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒ ꯌꯥꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯩꯒꯤꯗꯃꯛꯇ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯌꯥꯟꯊꯠꯄꯗ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕꯅꯣ ꯊꯣꯛ ꯌꯥꯟꯊꯠꯂꯒ ꯂꯣꯏꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯇꯧꯔꯛꯄ ꯊꯕꯛꯇꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯌꯨꯝꯕꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯤꯡꯗꯕꯁꯨ ꯃꯗꯨꯒꯤ ꯐꯠꯇ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯅꯈꯣꯏ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯍꯪꯒꯗꯕꯅꯤ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯌꯥꯜꯂꯦ ꯉꯝꯅꯤ ꯍꯥꯏꯔꯒꯅ ꯌꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯒꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯥꯡꯖꯤꯟꯒꯗꯕꯅꯤ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯌꯥꯟꯊꯠꯄ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ ꯏꯉꯣꯕꯅ ꯂꯥꯛꯇꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯑꯃ ꯄꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕ ꯃꯪꯒꯤꯗ 70-80 ꯄꯤꯗꯨꯅ ꯃꯥꯡꯍꯟꯒꯅꯤ ꯂꯩꯀꯥꯏ ꯆꯥꯎꯏꯅ ꯃꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯊꯣꯛꯂꯛꯂꯒ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯟꯕꯗ ꯀꯅꯥꯅꯕꯨ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯐꯔꯦ ꯏꯕꯨꯡꯉꯣ ꯏꯉꯣꯕꯅ ꯍꯥꯏꯕꯁꯤꯅ ꯑꯣꯏꯅ ꯐꯔꯒꯗꯕ ꯃꯥꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯟꯊꯠꯄꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯂꯩꯒꯗꯧꯔꯤꯕ ꯂꯥꯏꯃꯨ ꯇꯤꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯃꯊꯤ ꯑꯃꯨꯛ ꯐꯪꯂꯛꯇꯅ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯣꯏꯗ꯭ꯔꯣ ꯉꯁꯥꯏꯁꯨ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯍꯥꯏꯔꯛꯈ꯭ꯔꯕ ꯂꯩꯔꯕꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤꯁꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯌꯥꯟꯊꯠꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯃꯈꯦꯜ ꯂꯥꯡꯉꯛꯀꯅꯤ ꯂꯩꯀꯥꯏ ꯑꯁꯤ ꯑꯋꯥꯕ ꯍꯦꯟꯅ ꯅꯪꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯣꯏꯗ꯭ꯔꯣ ꯃꯗꯨꯁꯨ ꯈꯟꯅꯅꯤꯡꯉꯥꯏꯅꯤ ꯀꯔꯤꯅꯣꯅꯦ ꯃꯌꯥꯝꯅ ꯑꯗꯨꯌꯥꯝ ꯀꯤꯕꯤꯔꯤꯗꯨꯕꯣ ꯊꯕꯛ ꯑꯗꯨꯗꯤ ꯊꯣꯛꯂꯛꯑꯕ ꯀꯥꯟꯗ ꯈꯪꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯨꯝ ꯀꯤꯗꯅ ꯂꯩꯔꯕꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯔꯣꯏꯅꯦ
ꯃꯔꯝ ꯑꯗꯨꯅ ꯊꯕꯛꯇꯣ ꯍꯥꯟꯅ ꯊꯣꯛꯍꯜꯂꯁꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤ ꯂꯩꯔꯤꯉꯩꯗ ꯇꯝꯅꯔꯤ ꯑꯗꯨ ꯂꯩꯇ꯭ꯔ ꯃꯇꯨꯡꯗ ꯇꯝꯅꯔꯛꯂꯒꯁꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕ ꯇꯥꯕꯅꯤ ꯀꯦꯀ꯭ꯔꯨ ꯃꯈꯣꯡ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨꯒꯤ ꯃꯀꯣꯜ ꯁꯥꯗꯨꯅ ꯂꯩꯔꯦꯅ ꯁꯨꯝ ꯌꯣꯛꯑꯒ ꯊꯝꯃꯕꯗꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯑꯁꯤ ꯍꯥꯟꯅ ꯑꯝꯇꯪꯗꯤ ꯌꯥꯟꯊꯠꯁꯤ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯏꯉꯨꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯅꯔꯁꯤ ꯑꯗꯨꯅ ꯀꯩꯗꯧꯉꯩꯅꯣꯃ ꯌꯥꯟꯊꯠꯅꯕ ꯇꯧꯔꯁꯤꯀꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯔ ꯑꯃꯅ ꯌꯥꯟꯗꯕꯤꯗ ꯃꯪꯒꯤꯗ ꯍꯥꯏꯅꯔꯒ ꯄꯩꯁꯥ ꯑꯗꯨ ꯈꯔ ꯇꯥꯍꯜꯂꯒ ꯂꯥꯏ ꯑꯣꯏꯅ ꯈꯣꯏꯔꯝꯍꯟꯁꯤ ꯀꯔꯤꯒꯨꯝꯕꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯣꯏꯂꯥꯡ ꯂꯥꯡꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯉꯔꯪ ꯉꯔꯪ ꯑꯃꯒ ꯃꯔꯤ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯏꯉꯣꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯁꯨꯝꯅ ꯃꯔꯤꯟ ꯄꯥꯟꯅꯕ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯪꯒꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯗꯨꯅ 50-60 ꯄꯨꯊꯣꯛꯂꯦ ꯍꯥꯏꯔꯒ ꯂꯥꯏ ꯈꯨꯔꯝꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯕꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯕ ꯐꯥꯎꯕꯗ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯔꯥꯏ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯅꯨꯡꯊꯤꯜ ꯃꯤꯇꯤꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯌꯥꯎꯅ ꯃꯤꯇꯤꯡ ꯑꯗꯣ ꯈꯔ ꯆꯥꯎꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯋꯥ ꯈꯟꯅꯔꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯜꯂꯛꯂꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 500 ꯈꯥꯏꯅꯕ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯃꯟꯇ꯭ꯔꯤ MLA ꯁꯤꯡꯗ ꯆꯠꯇꯨꯅ ꯑꯋꯥꯠꯄꯗꯣ ꯍꯪꯂꯨꯔꯁꯤ ꯍꯥꯏꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯃꯇꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯅ ꯆꯥꯅꯕ ꯍꯧꯖꯤꯛ ꯊꯣꯡꯂꯤꯕꯅ ꯊꯣꯡꯕ ꯇꯧꯅꯔꯤꯕ ꯇꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯃꯛꯀꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏ ꯑꯗꯨꯗ ꯒꯨꯗ꯭ꯔꯨꯝ ꯆꯦꯟꯁꯜꯂꯛꯏ ꯃꯇꯧ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯒꯨꯗ꯭ꯔꯨꯝ ꯆꯦꯟꯁꯜꯂꯛꯄꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯜꯗꯨꯅ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯔꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯂꯩꯕꯒ ꯀꯦꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯍꯧꯕꯤꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯀꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯈꯨꯗꯛꯇ ꯄꯤꯊꯣꯛꯅꯕꯒꯤ ꯇꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯃꯤꯇꯤꯡ ꯇꯧꯕꯗ ꯋꯥꯐꯝ ꯑꯗꯣ ꯊꯥꯡꯒꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯦ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯅꯥꯊꯩꯍꯧꯗꯕ ꯇꯥꯔꯒꯗꯤ ꯈꯨꯜꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯊꯪ ꯂꯣꯏꯅꯃꯛ ꯁꯤꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯈꯠꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯨ ꯀꯥꯝꯁꯤꯟꯕꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯍꯦꯟꯅ ꯀꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯍꯟꯅꯈ꯭ꯔꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯍꯧꯏ ꯍꯥꯏꯕꯗꯤ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯑꯗꯨꯅ ꯍꯥꯏꯅꯍꯧꯏ ꯑꯁꯨꯛ ꯉꯜꯂꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯕꯗ ꯉꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕꯗ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅꯍꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯤꯅꯍꯧꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯧꯖꯤꯛ ꯃꯪꯒꯤꯒꯤ ꯃꯆꯨꯝ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯆꯠꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯊꯣꯔꯛꯂꯒ ꯑꯇꯣꯞꯄ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯑꯃꯗ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯁꯨꯝꯅ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯪꯒꯤꯒꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯑꯗꯨꯝꯅ ꯇꯝꯂꯨꯕ ꯑꯗꯨꯗ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯑꯃꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯑꯁꯨꯛ ꯉꯜꯂꯤꯕꯁꯤꯕꯣ ꯑꯣꯜ ꯄꯥꯔꯣꯏꯗꯕ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯈꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯥꯏꯊꯣꯛꯎꯔꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯣ ꯈꯔꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏ
ꯃꯁꯤꯗꯒꯤꯗꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯥꯏ ꯏꯕꯨꯡꯉꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯁꯦ ꯅꯉꯣꯟꯗꯒꯤ ꯍꯜꯂꯝꯕ ꯌꯥꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯅ ꯊꯥꯖꯕ ꯌꯥꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕ ꯎꯅꯔꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤꯕꯅꯣ ꯅꯪꯁꯨ ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯂꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯇꯣꯔꯤꯕꯅꯣ ꯅꯈꯣꯏꯅ ꯎꯔꯤꯕꯗꯨꯗꯤ ꯎꯕ ꯅꯠꯇꯦ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯝꯂꯒ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯪꯒꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯔꯤꯟꯗꯤ ꯌꯥꯎꯗꯅ ꯑꯐꯥꯎꯕꯒꯁꯨ ꯁꯥꯔꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯅ ꯇꯧꯔꯛꯂꯤꯕꯅꯣ ꯀꯗꯥꯏ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯥꯏ ꯊꯣꯛꯎꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯗ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯦꯀ꯭ꯔꯨꯒꯤ ꯂꯝꯕꯤ ꯑꯗꯨꯅ ꯈꯔ ꯁꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯁꯝꯂꯒ ꯂꯥꯛꯄꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯣ ꯍꯣꯠꯇꯨꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯂꯝꯕꯤꯔꯣꯝꯗ ꯍꯥꯏꯊꯕ ꯃꯁꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯐꯔ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯗꯨꯅ ꯆꯦꯟꯖꯔꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯁꯤꯡ ꯑꯗꯨꯗ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯩ ꯅꯣꯏꯒꯤ ꯄꯩꯁꯥ ꯈꯥꯏꯅꯕ ꯍꯥꯏꯗꯨ ꯈꯔ ꯊꯨꯅ ꯈꯥꯏꯅꯔꯒ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯨꯔꯨꯝꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯁꯟꯗꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯑꯃ ꯇꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯪꯒꯤꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯑꯃꯨꯛꯇꯪ ꯂꯩꯇꯥꯏꯅꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯁꯟꯗꯣꯔꯛꯄ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯍꯟꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯕꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯆꯠꯄ ꯀꯤꯅꯕ ꯂꯝꯕꯤꯅꯤꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯠꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯀꯦꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯅꯤꯡꯕ ꯂꯥꯏ ꯁꯥꯟꯅꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯪꯒꯤꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯥꯏꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯅ ꯈꯔ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯐꯠꯇꯕ ꯊꯕꯛꯇ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯇꯨꯝꯗꯨꯅ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯗ ꯃꯈꯣꯏꯅ ꯆꯠꯇꯨꯅ ꯌꯦꯅꯈꯥ ꯌꯦꯡꯒꯨꯝꯅ ꯇꯝꯅꯕ ꯗꯨꯡ ꯆꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝꯂꯦꯡ ꯄꯔꯦꯡꯁꯤꯡ ꯑꯗꯨꯗꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯊꯤ ꯐꯣꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕ ꯑꯁꯨꯃꯛ ꯍꯦꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯂꯥꯏ ꯈꯣꯏꯔꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯣ ꯂꯥꯟꯗꯨꯅ ꯆꯠꯈꯤꯗꯕ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯏ ꯃꯍꯥꯛ ꯌꯨꯁꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯏꯁꯩ ꯍꯧꯅ ꯁꯛꯂꯒ ꯑꯁꯨꯃꯛ ꯂꯥꯛꯂꯤꯕ ꯇꯥꯟꯖꯥꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗꯣ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯈꯜꯂꯤ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯟꯅ ꯍꯦꯛ ꯇꯧꯍꯧꯔꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯃꯃꯜ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯌꯥꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯃꯪꯒꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯏꯁꯩ ꯉꯪꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯍꯥꯏꯔꯪ ꯊꯧꯔꯛꯄꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯁꯥꯁꯤꯡ ꯑꯗꯣ ꯐꯔ ꯍꯥꯏꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯗꯣ ꯁꯥꯏꯀꯜ ꯊꯧꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯒ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯂꯝꯕꯤꯔꯣꯝꯗ ꯍꯥꯏꯊꯔꯛꯄ ꯃꯁꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯏꯔꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ
मधु उबदा नुपा अदुदि यामना कन्ना लाउरगा बुथोकले हाइदुना चेंखिनबा तौबी अदुबु खंगहौदि महाना अदुमना साइकल अदु इंथोकलबलगा मनाक नकपा थोंगाल अमदा चेंसनगे हाइदुना चेलको मतमदा महाकी लुसम पाइदुना कनागुम्बा अमना तुंगलोमदा खंचिंग चिंखी असमना खंचिंग चिंगलगा फनयाम सांगना चिंगलबगी तुंगदा मकोक अदो लंबीगी कोइलास मथक अदुदा जैसनबदगी मकोक अदो पुंकाई काइरी असमना तौदुना नुपा अदो मफम मदुमकदा सीरी मसीकी मतुंग हौजिक्ति नोंग सुत्तम मतमना nganthorакले अमैबा मंगिसु मयुम लोमदा हनकिदुना नुंगाना तुंख्रे अदुगा महाना सानरंबा केक्रू मखोंगा लेबा लाइमुसिंग अदुना लेकाय अदुदा तमनरिबा सिंग अदुसु पुनमक कौसिंदुना फाजलगा थनमलबनी मथंगी अयुक्नी अमैबा मंगिगी लेकायदा लेरिबा चावरबा केक्रू पांबी अदुगी मखोंगा मियुई यमा मकोक कायरगा सीरगा लेरमले हाइबा पावसिना लेकाय अदुदा लेरिबा मी पुनमक मिपाई थबाइनरे अदुगा सीरिबा नुपा अदुगी इमुंग मनुंगसिंगसु लाक्तुना असिबा हक्सांग अदो येंगसिल्लरी असम तौदुना हौजिक्ति केक्रू पांबी अदुगी मखोंदा मिसी मिना यावसिलक्लबनिना लेकाय मियाम अदो हेना किनबा हाइबदो ओइखी वारी असिगी अहुम सुबा तांकक मतांग असिदा लोइसिनजरी मथंगी तांकक सिंगना करी कमदोरपके हाइबदो मयाम पुन्ना गाइमिनरसी मयाम बोरुइबदा मुक्का हन्ना खुरुमजरी।